ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯕꯣꯛꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛꯈꯨꯝ ꯆꯪꯕ ꯇꯟꯕꯤ ꯃꯃꯧ ꯑꯅꯤ꯫ ꯃꯆꯥꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯊꯕꯛ ꯌꯥꯝꯅ ꯇꯟꯕ, ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤꯗꯃꯛ ꯑꯗꯨꯝ ꯈꯠꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯦ꯫ ꯃꯆꯥꯇꯣꯝꯕꯤꯁꯦ ꯃꯕꯨꯛ ꯂꯥꯝꯃꯛꯑꯦ꯫ ꯃꯆꯥꯇꯣꯝꯕꯤ, ꯃꯧ ꯑꯅꯤꯁꯦ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯗꯦꯅꯦ꯫ ꯇꯣꯝꯕꯤ! ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ, ꯏꯃꯥ ꯀꯩ ꯍꯥꯏꯒꯦ? ꯅꯣꯏꯕꯨ ꯉꯁꯤꯁꯦ ꯆꯥꯛ ꯊꯣꯡꯂꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯗꯤ ꯏꯆꯦ ꯑꯣꯂꯤꯒꯤ ꯇꯥꯕꯅꯦ, ꯀꯩ ꯊꯣꯡꯕꯅꯣ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯊꯣꯔꯛꯑꯒ, ꯏꯃꯥ ꯀꯅꯥꯝꯇ ꯆꯥꯛ ꯊꯣꯡꯍꯧꯗꯦ, ꯑꯗꯨꯗꯤ ꯅꯆꯦꯗꯣ ꯑꯝꯇ ꯀꯧꯔꯨꯆꯣ꯫ ꯇꯣꯝꯕꯤ ꯑꯣꯂꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ, ꯑꯗꯨꯕꯨ ꯑꯣꯂꯤꯗꯤ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯍꯥꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯦꯕꯨ ꯀꯧꯔꯛꯏ, ꯏꯆꯦ! ꯏꯆꯦ! ꯑꯣꯂꯤ ꯈꯨꯝꯃꯛꯏ, ꯀꯩꯗꯧꯔꯦ ꯇꯣꯝꯕꯤ? ꯏꯆꯦ ꯏꯃꯥꯅ ꯀꯧꯔꯤꯌꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥꯗꯩ ꯊꯣꯛꯂꯛꯏ꯫ ꯑꯣꯂꯤ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯆꯥꯛ ꯊꯣꯡꯂꯔꯣꯏꯗ꯭ꯔꯣ? ꯑꯆꯧꯕꯒ ꯑꯇꯣꯝꯕꯒ ꯂꯥꯛꯑꯅꯤ, ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ, ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯣꯂꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯑꯩꯅ ꯀꯩꯗꯧ ꯊꯣꯡꯗꯣꯏꯕ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯉꯤ, ꯉꯁꯤꯗꯤ ꯇꯣꯝꯕꯤꯅ ꯊꯣꯡꯖꯅꯤ꯫ ꯑꯩꯅ ꯆꯥꯛ ꯀꯩꯗꯧ ꯊꯣꯡꯗꯣꯏꯅꯣ? ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥ ꯇꯟꯁꯨ ꯊꯣꯡꯉꯤꯗꯨꯅꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯀꯥꯗ ꯄꯣꯊꯥꯎꯔꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯑꯩꯁꯨ ꯉꯝꯂꯣꯏ, ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤ, ꯑꯩꯈꯣꯏ ꯆꯥꯛ ꯁꯦꯝꯂꯒ ꯑꯣꯏꯅ ꯊꯣꯡꯉꯁꯤ꯫ ꯃꯤ 5 ꯈꯛ ꯂꯩꯕ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯑꯃꯨꯛ ꯁꯦꯝꯗꯣꯔꯤꯕ? ꯑꯗꯨꯗꯤ ꯏꯃꯥ, ꯗꯥꯆꯧꯗ ꯐꯣꯟ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯣꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯏ, ꯗꯥꯆꯧ, ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯍꯣꯇꯦꯜꯗꯒꯤ ꯑꯣꯏꯅ ꯄꯦꯛ ꯇꯧꯕꯗꯣ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ꯫ ꯑꯆꯧꯕ ꯈꯨꯝꯃꯛꯏ, ꯆꯥꯛꯄꯨꯗꯤ ꯂꯩꯔꯛꯀꯦ, ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯍꯣꯇꯦꯜꯗꯩ ꯑꯃꯨꯛ ꯄꯦꯛ ꯇꯧꯔꯨꯕ ꯂꯩꯔꯕꯗꯤ ꯍꯜꯂꯛꯄꯗ ꯄꯨꯡ 10 ꯍꯦꯜꯂꯅꯤꯅꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, 10 ꯍꯦꯟꯒꯦꯔꯥ ꯍꯦꯜꯂꯣꯏꯒꯦꯔꯥ, ꯑꯩꯅ ꯆꯥꯛꯇꯤ ꯊꯣꯡꯂꯔꯣꯏ꯫ ꯄꯨꯡ 10 ꯍꯦꯜꯂꯒ ꯑꯆꯧꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯆꯥꯇꯣꯝꯕꯤ ꯆꯥꯛ ꯂꯥꯝꯃꯟꯕꯅꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯂꯤ, ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯥꯎ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯣ? ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯤꯉꯩꯁꯤꯗ꯫ ꯃꯆꯥꯇꯣꯝꯕꯤ, ꯑꯩꯗꯤ ꯉꯁꯥꯏ ꯄꯨꯡ 9 ꯗꯒꯤꯅꯤ ꯆꯥꯛ ꯂꯥꯝꯃꯛꯏꯁꯦ, ꯉꯥꯏꯕ ꯉꯝꯖꯄꯣꯠꯇꯦ꯫ ꯃꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯦ, ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯣꯂꯤꯅ ꯑꯌꯨꯛꯀꯤ ꯇꯟ ꯆꯥꯛ ꯂꯣꯏꯅ ꯊꯣꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯈꯜꯂꯛꯂꯝꯃꯤ, ꯑꯌꯨꯛꯀꯤ ꯇꯟ ꯆꯥꯛꯇꯤ ꯏꯆꯦꯅ ꯂꯣꯏ ꯊꯣꯡꯈ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯑꯩ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜ ꯌꯦꯡꯕꯗꯤ ꯁꯣꯏꯕ ꯌꯥꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯣ, ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦ, ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯕꯦꯟꯗꯦꯠ ꯌꯦꯠꯁꯤꯜꯂꯒ ꯁꯣꯛꯄ ꯁꯥꯍꯜꯂꯒꯦ꯫ ꯑꯣꯂꯤꯅ ꯃꯥꯒꯤ ꯕꯦꯟꯗꯦꯠ ꯌꯦꯠꯄ ꯃꯈꯨꯠ ꯑꯗꯨ ꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯣꯝꯕꯤ, ꯅꯪ ꯅꯈꯨꯠꯇꯣ ꯀꯩꯗꯧꯔꯦ? ꯉꯁꯥꯏꯐꯥꯎꯗꯤ ꯀꯩꯝ ꯇꯧꯍꯧꯗ꯭ꯔꯥꯅꯦ꯫ ꯇꯣꯝꯕꯤ ꯈꯔ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯕꯥꯠꯔꯨꯝ ꯆꯪꯕꯗ ꯈꯨꯠꯁꯦ ꯆꯞꯈ꯭ꯔꯤꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ? ꯏꯆꯦꯅ ꯊꯣꯡꯕ ꯇꯥꯕ꯫ ꯑꯌꯨꯛ ꯇꯟ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯉꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯑꯩ ꯊꯣꯡꯕ ꯉꯝꯂꯣꯏꯗ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯁꯤꯗ ꯑꯣꯂꯤꯒꯤ ꯐꯣꯟ ꯈꯤꯡꯉꯛꯂꯤ꯫ ꯑꯆꯧꯕ, ꯍꯜꯂꯣ ꯑꯣꯂꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ, ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯨ꯫ ꯑꯆꯧꯕ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯣꯂꯤ, ꯑꯁ, ꯑꯩꯅ ꯆꯥꯛ ꯊꯣꯡꯅꯤꯡꯗ꯭ꯔꯤꯁꯤꯒ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯁꯨ ꯉꯁꯤ ꯑꯝꯇꯗꯤ ꯂꯥꯛꯄ ꯌꯥꯗꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛꯇꯤ ꯑꯣꯂꯤ ꯇꯜꯂꯁꯨ ꯇꯟꯅ ꯃꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯦ꯫ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅ? ꯇꯣꯝꯕꯤꯅ ꯒꯖꯔꯒꯤ ꯍꯂꯨꯋꯥꯗꯣ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯒ ꯑꯣꯂꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ, ꯂꯥꯛꯏꯕ ꯃꯤꯈꯩꯁꯦ ꯍꯥꯟꯅ ꯆꯥꯗ꯭ꯔꯤꯐꯥꯎ ꯅꯣꯏ ꯆꯥꯕ ꯌꯥꯈꯤꯔꯣꯏ꯫ ꯇꯣꯝꯕꯤ, ꯏꯁ, ꯑꯩꯅ ꯊꯣꯡꯕꯗꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦꯗꯣ꯫ ꯑꯣꯂꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯧꯕꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯛ ꯂꯥꯛꯄꯒ ꯑꯣꯂꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥꯆꯧ, ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ ꯂꯦꯞꯊꯣꯛꯅꯁꯤ, ꯑꯩ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕꯗꯤ ꯉꯝꯂꯣꯏ꯫ ꯇꯣꯝꯕꯤꯁꯨ ꯐꯠ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕꯗꯤ ꯉꯝꯂꯣꯏ ꯀꯩꯅꯣ꯫ ꯑꯇꯣꯝꯕꯅ, ꯇꯣꯝꯕꯤ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯌꯨꯝꯗ ꯃꯤ ꯂꯥꯛꯂꯒ ꯅꯣꯏꯅ ꯈꯠꯅꯔꯤꯅꯤꯅꯦ꯫ ꯑꯣꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯊꯤꯔꯦ, ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯔꯦ꯫ ꯃꯃꯥꯟꯅꯕ ꯈꯔꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯇꯩꯃ, ꯉꯁꯤꯗꯤ ꯍꯥꯎꯔꯦꯍꯦ, ꯍꯥꯎꯔꯦ ꯏꯇꯩꯃ, ꯔꯦꯁꯇꯨꯔꯦꯟꯅ ꯀꯔꯤꯗ ꯍꯦꯜꯂꯨꯅꯤ? ꯏꯇꯩꯃ, ꯄꯅꯤꯔ ꯊꯣꯡꯕ ꯈꯔꯗ ꯍꯥꯞꯄꯤꯌꯣ ꯏꯇꯩꯃ꯫ ꯍꯥꯄꯛꯀꯦ ꯑꯣꯂꯤ, ꯍꯥꯄꯛꯀꯦ, ꯅꯣꯏꯅ ꯆꯥꯅꯕꯅꯦ ꯊꯣꯡꯉꯤꯁꯦ꯫ ꯑꯆꯧꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯆꯥꯛ ꯆꯥꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯂꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥꯆꯧ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ, ꯈꯟꯅꯔꯕꯣ? ꯃꯆꯥꯇꯣꯝꯕꯤ,
Ibungo numidangi chak thongnaba nupi ama thamlasi ai moi ani gi nungti khatnabase taningdre farasu fatrasu chak faudi matam chana chaba phangni aton bana chak thongnaba nupi ama hainarami nupi duna hairakmi mi manga gi di thada lising tara achauba adudi yamalli khara tabi yaroidro nupi mi manga gi di tabi yaroi aton bana tuminna hairi ta chau thamase lising manga naina puthura age lising manga na ta chau nu puthokpiro nupi adu thamle nupi adu ahama numitta pung nipan laklami macha tombina sauduna hari manju namgu pung tarukta lao haiba natro pung nipan da lai kagino pung ani thing si kagino manjuna khumaklami aigi chanu pa do nai aduna ai khasi di kha theng tokre hayeng de ngan la ani manju da khum changkre moi mayam gi chak thongle adu matung mahak na tholapada mahak na macha tombi da haiklami ima ibema ngasi di advance oina lupa lising manga pibiyu mama cha tombi karino ngasi di nangi ahama numit natro manju aina haidudi icha nupa na hawi hairaga as thada piroda macha tombina macha nupa handagi lupa lising manga lauduna manju da pirami manju do hara horau chatkre paisa hek lokhibaga numi humni chak thongba lakhidre ahan manumito khatnaba horei oli nang chak to thongro haibane tombi ai thongba ngamlaroi cho numidang chak thongba ngamoi haidudi atomana hai yare noi khatnaba to o taningdre ai chak oina order tawrage noi chagadabdo hairo tombina haiklami ai din dos oina layo oli nong haiklami ai gi di pani do lairo yare moina pamba sing haiduna atonbana hotel dagi order tawrami aduda paisa mayam ama mangkhirami paisa mayam ama changkhibududa makhoi masem waishinarami ima numidangi chak sidi paisa yam tangkhatlebo ai paisa yam change mama duna hailami yari bungo numidang se aina chak thongage numit nini dudi macha tombina chak chakhum changaga chak thongami numit humni leplero matung manjuda mung laklami macha tombina hairi manju ga gino nanga numit humni laktrebodo manjuna khumai ima ibema aicha nupa do numi humni do hospital da hospitalize tawduna leire aduda aido ahing numi humni le ure ai kamain thabak laktoino manju da chakhum changkhiami chak thongkhre manju lakpadagi moi geido yam nungairami olina hari oh my god thanks as manju la amdadi aidi siwu siramni da makoi adu nong nini thongam laba matung manju da amuk mangkhre mokhoi mau masen khatna ba hore manju lak chabani chakhum changbine ba mi kanam ta leiramde macha to mi chakhum changba dum tarami sumaina sum tawduna numit trawnga ni di manju do lakhidre thagi arebu numit la aga paisa loina pura chakre macha tumbi macha nupa ahan atomba moi humna wari watai sanarami adugi matung nongan badagi manju lakhidre olina haiklami ima kaidurage ngachidi manju lakpa udena macha tomina khumuklami manju la aroi aya tan thokre oli kaini ma thokide macha tombi karimta hayamdana imung jangkhirami ngahak lega macha nupa ahan amadi tomba animung lae oliga tombi nga aduna hairami kaino noidi ngasi yam nangan la ina pung 3 ta dangai diye moi khoina khumuklami akoi ngan hala ani harmaga changkhre macha nupa ahanna cha lole macha nupa atomana hengjang semdi numidang waramgi cha puthorakpado ubada olina haiklami kaino da chong asi nanga cha puthora isinna achobana cha puthorakpado ubada makolina nga udahri da chu nanga cha loliro au lolini tombi amadi oli cha khumchang lami tombi na haiklami ta to nang cha thongiro au thongini matamduda achaubusu change tombiga oligana haiklami noi kaino ngana halaga chak thongisina noina manju anthokiduna kaige achaubana khumuklami mahak numit thamagi numit trangani lepi trangani amana lai lepliba aduga thagi pulap 10 pudun chatki numit trangani adudi akoina hotel dagi order tawbra imana thongbra thaina tawbanina akoi paisa yamna manghamni mathau tade aduga akoi imabu mutam chana sak pijaba pami aduna ichin ina akhuni hainare numidangi jaksi office ngan halaga thongba haina olina aduna hari nungtigi numidang khudingi ngan halaklabadi nangi office work da effect oiroida
ꯑꯆꯧꯕꯅ ꯈꯨꯝꯃꯛꯏ ꯑꯣꯐꯤꯁ ꯇꯧꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯅ ꯃꯔꯨꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯣꯏꯅ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯍꯜꯂꯛꯑꯅꯤ ꯑꯣꯂꯤꯅ ꯈꯨꯝꯃꯛꯂꯝꯃꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯂꯒꯦ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯝꯃꯤ ꯑꯁ ꯏꯆꯦꯅ ꯉꯥꯇꯣꯟꯗ ꯊꯣꯡꯉꯨꯅꯨꯗ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯥꯎꯅꯕ ꯏꯁꯧ ꯂꯥꯡꯅꯕ ꯑꯗꯨꯃ ꯇꯣꯛꯈ꯭ꯔꯦ ꯃꯆꯥꯇꯣꯝꯕꯤꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ